Gaza da sathariba landa kananasu Israel bu thingba ngamloi Benjamin Netanyahu. Israel gi Prime Minister Benjamin Netanyahu na phongdokpada Israel na Gaza Strip ta Hamas militant gi mathakta sathariba lan asida Israel na pamliba pandam adu yaudri phauba kananasu Israel da thingba ngamloi haire. Hek oigera exist of evil oigera natraga oiningba kanama oiduna su Israel bu kanama tana thingba ngamloi. Israel gi maikidagi Hamas ki mathakta fange haina pandam thamliba chang adu yaudriba phauba matik sai haina khanba thabak sing chathaduna leiga nei lan asi Israel na soidana mai pakani haina nongmaijing numita Israel na Gaza da changsindu landaba numit chama surakpaga mari leinana television da wangang bada Netanyahu na phongdokre. Israel gi Prime Minister na phongdokliba wafam asi Netherlands gi konung hekta vestauba UN gi Top Court International Court of Justice ta Israel na Gaza da genocide chathare haina South Africa na pukhalakhiba dugi matangda leibak amabu atamnana maming panba tawdana phongdokhiba nei. Israel na Gaza ta chathariba offensive asi UN Genocide Convention thugaiduna chathaba offensive amani haina maral siriba ni loinana Iran na sawgatpa Middle East ta leiriba armed group singa sibuna Israel na exist of evil haina maming tholiba nei. Israel Prime Minister asina mahaki warolda Gaza da Israel lanmina chathariba offensive asida Hamas ki battalion ayamba muthatpa ngamkhre. Awang thangba Gaza dagi mayum makai thadokuna lanjena khraba sing athubada masagi mayumda halakpa yaba phibam adu oikhiroi malem gi chana kanglonda yamna araiba londa hairagade yamlaba miyam ama tanthokhraba matung khudong thiningai oiba phibam mayong naduna leriba makhaide tanthokhraba miyoi sing adu mayumda amuk sanghandaba taba nei. Gaza da khudong thiningai oiba phibam du adumak leire mafam asida lan soknaba loidre maram asina mafam asidagi chen khiba miyoi sing amuk halakpagi ayaba pikhiroi